MANIPUR TOP TRENDING News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. President rule gi lengakna lan songnaragliba nakal anibu disarm taunaba honaba leptri. Ahing amada Tengnopol Kangkokpi Sandel amasung Chorsapur districta losilamba nongmai chaniga ahum maru amasung bomb sing phagatkhre. July May 2023 dagi Kukijo theorist singna Manipur dagi makhoi separate administration lawgani haiduna timbang tawruduna maiteida atamnana ponsinduna tamthiraba lan chatharakpadagi phur ani gi marakta thohaningdaba thodok sing makha tana thoroktuna nakal animaktagi khuchukulai sing yari makai thagatuna makhoibu disam tawbuna lan gi warusin produktuna ingtappa hajil halpada mateng oigani haiduna phongtong narpa sing gi manungda illegal oiba khuchukulai sing yari makai phagatuna president rule lengakna honarpadagi makha tarakpada ahing amatada Tengnopol Kangkokpi Sandel amasung Susanpur gi tungan-tungan mafam singda losinduna thalumba yamlaba khusukulai sing combined security force na chathaba operation sing degi paglapa ngamkhre hiram asing matangda DGP Manipur Maikai degi thatokpa chirol amana hai ngarang July 2025 nongyai degi ngasi ayuk phawgi manungda chingi district singda security force na thihumagi thabak chathaki tabak asi Tengnopol Kangkokpi Sandel amasung Susanpur district ki manung hanjinba amasung Chingnaba tongan-tongan mafam singda yamlaba khusukulai sing losinduna thamle haiba akaknaba intelligence report amada yumpham oiduna chathikibani khusukulai sing asi kongul likhiba security force singi joint team da Manipur Police, Assam Rifle Army amadi Central Armed Police Force ki personnel sing yauki amaromdana lining gi mingda piklaba maitei phurupsi ani thongna uhangadaba matamnate MMTU July Mari haujik lepak sigi luraba lanphamsida maitei Hindu Maitei Sanamahi natraga Maitei Bamon haina lining phurup ki maramda yelho phurup singi marakta khaibung tanagadaba matam nate lining gi mingda piklaba Maitei phurup asi ani thongna uhangadaba matam nate haina Maitei Tribe Union gi organization secretary Takhelambam Parijat ki Zerol amana phongdorakli Zerol sina makha taraduna Siri Govindaji Temple Board ki makhada sahi khudingi engeng gi nini panbada konung kang singbagi thorom pangthoktuna lagri kumsi sahi sidadi masing yamlaba Central Security Force amadi Army Camper garine chingba kha sinaduna ngak senbagi thachauba mami ama tari masina lining khuding makchap manana khanjaba yelhongai dagi secularism da yumphum oiduna hingminarakpa purup singi marakta thajanadaba chingnaba phawbugi mami ama tahanbagum tawri Losrakpata MANIPUR TOP TRENDING News pu nungsibiduna share amadi subscribe tawbirambagi damakta haningai litan thagatpa phongdoksari amadi tung koina miyamgi seba tawba ngamba oijagi haijari